Is, aina lawba lakpasida nandi yam chawthokpa amabu yaurine. Panthoi, yarida yambu, ai chawthokhiba leiteko. Hoi se, kai se haino. Kenu yamba, kanana sasi haina harake. Oh, aina niko. Adu oidi lao. Aina pupu maphamda chatlase. Asi haiduna gari adu restaurant amagi mamangda khami. Yambo, sidadi kadause haino. Sinju charsi lao. Sidabu sinju ba. Lao. Asi hainana nok tuna makoi ani restaurant manung aduda changlaklami. Thaunaw mapa ama yenglaga makoi ani shu famlami. Table aduda leiba menu adu paiduna. Rocky karisasiye Panthoi. Sinju sasi haikidaine. Rocky nok mi tawduna. Sidabu kaide sinju no. Aina phagi tawbani. Yambo, nang sini ko. Chanaba khara order tawkhraba matungda amuk wari sanari. Lucy atappa khonjalda. Mahel, aigi mita urise kaino. Mahel, Lucy, kem khanjalanu se. Aina mabu nusiraga mana tawrise kaino. Magishu lambi ama yengkhrabani Lucy. Tungda amuk wari sanaba horai. Mahel, Lucy, yam khanjalanu se. Aina mabu nusiraga mana tawrise kaino. Lucy, se, magishu lambi ama yengkhrabani. Ai amung se, kanagisu heningde, se, nam dahabiyo, Mahel, se, nam dahabiyo. Lucy, nang karing khalurnu se. Lucy wakhal fathaba ngamda fuk haugatuna Rocky hoina famliba mafam aduda changlai. Yambo, khara haurap tawba khonjal amana khangko korokpaduda Rocky khangna yengkhalai. Lucy, Yambo, nupise kanano. ma hauji aigi hujuji khangnariba aigi girlfriend kaidorage. Kari, mabu yamungi girlfriend. Mane, kaidorage. Aina kana tare adudi. Kari, luhongni haiba nangna aigi kana ba. Chungmi, Rocky gi mangda saklon yambi mana ngasi mafam asida karigi magi saklonbu uhannaba khanganaba tawri. Lucy tapna wakhal tarai piroinaba mitki miyengna ningamda magi oiriba yambungbu yenglammi maning tapna halli Panthoidi ingangai makhoi anigi matau asi uraga Lucyna asumna chenkhibada Mahelna Lucy butanaki. Panthoi atapa khonjalda. Yambo, nupise kanano. Aigi ex ne. Adugi wari asengbadu taninge. Ligani. Aina ba aigi nusinakhiba adu aina nangonda loina ligani. Yambo, kamai tawrino? Aishu khangde. Mana backup tawrumbani. Kari maramgi oiramni khangbro yambo? Khangdeda. Aishu mana haiba mana aibu pamje haibane. Ma luhongani haibane. Aishu magi aningbado adum yare. Yarse yambo, atudi chatlasi lao. Kaidano? Mafam amada chatlaga nakhoi anigi wari tadoine ngasidi. Lao. Loire. Is loidriko lao. Panthoina yadraduna Rocky bu singduna chatkre. Mafam amada makhoi ani laami. Isiksikpa mafam amani garidagi kumthaduna Panthoina. Mafamse yam phaje. Aidi amuktasu laktri mafamse. Asengmagi mafamse phajabrane. Phajaye. Yam phajaye. Akoibada lairiba jingpat kyase yengmagi pen banaide. Aidi mafamse yam phajaye yambo. Mafamse yam phajabane. Masu ahanba lakpa matamda nangna hai sugumna manasu aigi ifamda hare. Mafamse se hoiga laamaba. Laame. Aina nganthoi riba mafam ase ubada akhoi anigi punsigi oiba
wafam kaya hainaki adubu ngasidi loina ngamna mangkre Farese yambo aidi yambunga chegiga nakhoi anigi warise yam taninge adubu yambungna libigadra libinida khangninga lerasu aina loina linida adudi tarage hor oyambo madamdo aina ahanba dem college ta lakpa numine mangau thina thorpa punsi oibana thengna ki numit aduda Rocky amadi Lucy dem college ki gate tane angauba amagum magi gari machana aingolda waisilakibado pakhalap toba khonjel amana Rocky su uhodraduna waisilaiba gari aduda masu yaukirami gari kuthauno sorry soikibane miss amada yanglingaida mangda kana lei haba ai uhodre soikibane yarida asi hairamduna Rocky adu hanna yengdabi chatki lambida cheliba octo ama faduna ma chatkirami Puspa kaino hausiki nupadugi maongdudi aidi ngaukre Lucy ngaunuba mi ayoina ngauzarage ba mina ngauthuka kansida nangidi nupa laidudi asidi ayi ojarage ba hoi oijaro bema asi haiduna college manungda amuk changki makhoi ani adu changakpa ubada samandana sumna haire thengida ani se kamai tawino Puspa masina khatpada mingonda gari sina thomuriba aduda sum thengkiba samandana nokmi kamai tawrino haise Lucy aisu hodre kamai tawrino do ai khanghodre Puspa yarse mahildi laktriba samanda laktre la ochangase aikhoidi class yaudrasi hai ada samanda nangdi yohaningam gani lao asi haiduna makhoi ahum madu nok tana class sangki somdana Rocky mayum sangdabi Ronald hoigi manakta lai Ronald college tagi lai ro nangi sa ware kari lege sanaba ai kem charaktre adudi aina nangi nachan koirage haibada yarba horaba nangi wathi se wathi na temi nangbo hoise lao saklami kaino khara sasi lao ba adudi nachan koirage yanare ko hoi lao asi haina duna makhoi ani kitchen da sangduna sak saminarami canteen nena ahawbasu amta yaude tawrise Lucy yari mi nangbo Puspa chumdroina haise college ki canteen bu asu am hawtaba samanda adudi ama yangasiro ahawba ma setpan hena dalida aidi adudi tumi lero asi haina na sana bakhara order tawrami Ronald karambo nupino nangbu bada ngoksilakpo oiramnida Rocky khongde aishu garina hekta ngamkhai thori haha nang khwaido garina hek ngamkhai kaina sakto tumina chawko yarse ai thoge waga amta ngangjarore tumi lejarage ai nate nangbo ngaude di hairamgani ko Lucy nokmi mana aibu ngaure hairasu aidi mabu nushi hore pamja hore ma chelasu upai leroi samanda nokmi Lucy na bumita kiba poti phangdana su tokte hairiduni hojiki nupa dusu phangba ngambo ojaro Puspa mani upai leite migi nusinaba leramasu adum kainare natra mina taraga aibu yam tawngambi oina uramani saksiga nupa phani kaina nupiduna nang pame hairadi nang kamai taw tare Rocky yare taningdre to asi kadorage soidre kona nupiduna nangolda wahai amadi stoidana hairakani hairaedana adugo ainaro khangdre aidi angang chawba ngairage nang yang wari khangaba aina haise phagi malunu ko hayeng thabak thoga khangni adubudin natra numidangi matamni pung 10 muk tarakpa duaini Ronald aina haikrabani ibaida
Rosie, kari hairake ambungdi. Hoi yarnidi haire, ada phagidi male. Adu oisu nangdi upai leite. Adum maigi orani. Aise migi ga oikidau mandre ko haise. Sum haibanida adubudi aigi lengdana lerani nangdi. Adudi kaigi sum hairiba. Nangse yam nushiba aigi nakta leheningba. Nangi yam watlige chawudaba. Ngai khoe TFT loikige. Aduga nangi nameda pubiro. As thamo yauribo nangi sibo. Yauridudi ainadi uika. Rosie, Rosie. Rocky na harap na kauraiba khonjel adu tabada. Tama ai amung na kaure. Kona mo wari tawrase. Ai thamage ko. Asi haiduna phone adu thamki. Aduga Rocky gi manakta tamna lai. Yambo ai kaukhibra. Koe nangmu kai leruge. Mapalda. Nangi phone do amta lauge na haige tawbane. Nangi phone do amta lauge haige tawbane. Hojikti yarba. Biramo. Se ada yamba yambungi phone dudi kaidorage haise. Aigiduna thaba ama tawre. Nangisu kainomda tawge tawba. Namitu asumna hauki. Lucy hoisu demda laami. Lucy su ngarangi nupa adu haiduna college manungda thiri. Puspa warida aidi class oina yarurase. Lucy lao. Ase haiduna classroom tamna sanglammi. Puspa, may I come in, sir? Yes, coming. Makoy anisu hanna yengdabi classroom aduda changlai. Hangna leiramba bench amada fammi. Puspa mama adu nongkhalai. Sir se ngarangi do natra. Aikhoigi garina thombada haurap tawba khonjal aduda Lucy ikhang khangna yengkhalai. Rocky su kanano haiduna yenglai. Aduga machinda tapna soli. Sono singsi oire. Lucy ithak thakatna. Puspa mane aina ngarang haiba nupa dune. Magi wanga adu tabada mayam adu hauna nolai. Haujikta nupi ani adu su ikairai. Rocky su ikairap tawi. Wadi ngangde. Yarse hayang mu makha tarse. Ado hayang de ai laktabasu yai ko. Lucy nangauraroi matago. Sir hayang lakoi haise kai leige. Rocky wa khumamdabi adum thokre. Lucy su Rocky gi matung inna chatkre. Sir Rocky chapleptuna. Sir kaino mina ko ba khumdride. Kaino hainingse nange. Sir ngarangi do soikibane. Yare ai kesu saudre yare ko. Ado sir gi mingdi. Ai gi ming Rocky. Ado sir gi lamdi. Khangdre dudi. Sir se pakhang natra. Mane kadorage. Sum khangning ba adugi. Yare ko ai sakrage. Ado lamdo. Ai gi lamse singjamai de.